Ngasi phongkhiba tongan-tonganba paujesingdagi lokhatjaba pausing amadi social media da viral oirakba pau khara puduna laksari ahanbada maru oiba pau Manipur ke oinadi hauji phawba biometric lekhai taba ngamdri Myanmar gidi biometric enrollment tawduna Myanmar refugee lising kunthra nithoi masak khangdokpa ngamkre drone bombing chathabaga mari leinana NIA na phakiba Kuki ama July 12 phawba judicial custody remand tawkre lakaduriba general election da AC kunthra henbada party sigi mire thadokani haina ngarang tan nongna Democratic People's Front kauba loop ama saphongkre Meitei gi Loufmda lokhoina pabonanaba Kuki sing Tankhare ngamkhai amadi miyamda singnarakpa khudingmakta hanba leitana thengnargani haina phongdoragli lupa lakh ani phawba gari machagi green tax lupa lising amada oiragani amadi Myanmar da shanti hanjalakpadagi India na nongna refugee changlakpa thingkre kumbi AC gi manungda leiba lokun low pari 13 lising 13 da handak lorok thadagi low phajana upanba yanabagi damuda mpham pangthokre Kuki singna Meitei gi lokon singda changsilaklaga low unaba honarakpada central force singna thingdaba asina Kuki singna phongna mateng panglabra haibagi chawwa wahang lagli Haujik pau macha khaina pijari arambai tingolgi Luchingpurel koronganba khumana mahaki Facebook account da asumna post tawraki Thingel tainaba ngamdraga nasikhongda tainei aduna tainafamsi aikhoida oire kaisu kaide thabaktuda utpirau miyamgi awabasida kokhanbiyu khuramaga hajarasu hajarage Yanaba solution ama puruktana relief ta laibasing kadaidagi hanagi mafamda hanjindawrige relief singbo politics sanafam onthokumsi tawgudabudu tawbirau Meitei aikhoi yummai thabikre wakat lubagi Kukina mafam asida noigi yumpham leite haiduna alta case tawrakle hono noi masen sokrina luba natro haina asumna nungaitana post tawrake Makha tarakpada hauji yamna kanna Facebook ta viral oiriba post amagi matangda update pijari lairaba world koba YouTube channel amagi video da Thongju Kendra ki MLA Thongam Biswajit ki loinabi Junrion Junjunna asumna post tawraduna nungaitaba phongdorakle Nabani uraga tasengna ai kapi arang arak sana lupana yomlaga leiba punsi hinglabasu asengba nungsiba yaudrba punsi adudi aremani migi midyengda khak nungaiba harauba manba mingonda wai hairagasu thajabidaba punsi kaya ama leiribani nabani uraga asengba nungsiba lei haibagi thajaba chauna thamli hena nungsinana nungaina harauna leiba oyu video su nungsiba mayam ama thagala uko aikhoi loina ngairi aduga yaragadi inaw nupigi dressing table ama khak mase aina khudol tamjage haina asumna nungaitana post tawrakli Haujik aikoina uriba angang asi yumdagi thokibadagi hanjillaktre tang ama tha 8 school chatkani hairami hairi mamingna konthojam birel chahi 12 haujik Kangla sifaida leibani mapagi mamingna ke calendro miyamna angang asibu thengnabi bada mateng pangbiu haijari phone number 8119915051 asida pau haibirau haina asumna update tawrakli Maka tarakpada pauchedagi lokachaba pausing amuk sandokna pijari Manipur da chahi ani tha ani helaba irang asi Myanmar romdagi changlakpa Kuki refugee singna namna thokanbani haina akhang ahei singna haina ringai cherak asida Manipur gi oina Myanmar dagi ain kaina changlakiba illegal immigrant sing khandok lambagi thabak ningthina paikhat ringai cherak asida yumlonana leiriba Mizoram state ki oinadi biometric enrollment tawduna Myanmar refugee lising kunthani thoi masak khandokpa ngamkre Manipur gi oina su BJP na luchingba popular government leiringai matam da Manipur da ain kaina changsinduna khunda siliba Myanmar refugee sing masak khangdoknaba matam adugi lengakna hanagi minister Urmba Kuki community gi MLA letpau haukipna lusingba committee ama semduna Manipur da refugee oina saidangduna leiriba Myanmar macha sing masak khangdoknabagi thabak sing matam kharagi oina pangthokpa horumlaga mothong morom khangdana thamkre Mizoram state ki oina di state asiga home minister ikui kuidringai da Mizoram da hengalakliba violence oiba crime sing asi Myanmar amsung Bangladesh tagi ain kaina changlakiba illegal immigrant singna thonbani haina lokthokibaga loinana illegal immigrant sing changjapom logduna leiriba relief camp singda leiriba Mari lainaba state asigi additional home secretary Andrew S Balan Dikana luchingduna state ki official single loinana biometric enrollment lobagi thaba asi yamna yangna paikhatpa ngamkhibani haina agency gi pauna phongdokli amaromda Manipur gi oinasu district administration singi pirakpa report ki matung inna Myanmar dagi ain kaina changchilakpa immigrant punna 13,500 rom nongna
Tengnopal, Kamjong, Churachandpur amasung Ukhrul district singi relief camp sing hangduna lairi haibagi official oiba pau lairabasu hauzik illegal immigrant sing asi biometric enrollment togduna official oiba masak khangdokpagi thabakti paikhatpa udri masigi matakta Manipur gi state ki oina yamna laibak thiriba amana Myanmar illegal immigrant sing asi athapa Myanmar border ga tainaba khol singda changsinduna khundabagi mawongda lairaklaba faubada state asigi mari leinaba home department karisu tawba ngamdana lairi maram asina illegal immigrant sing asigi mahurol dagi khundaduna lairaba yellow furup singda adamnana attack tawba amadi khana chainabagi thodok sing nongma kangdana hengalagle masi punoma asi lenga asina section daba amadi kanglu furup naiduna Myanmar rom dagi changsilekliba illegal immigrant sing asi Kuki job furupna namba state asida chanariba any Kuki tribe AKT bu Manipur gi scheduled tribe list ta chalhanba yabagi law leibana changsilakliba makai illegal immigrant sing asisu Manipur gi scheduled tribe list ta yawrakpa yabagi oithokpa lei haina akhang ai kyana mot phongdoknari Mamang chahigi September thada Kuki khulai paiba singna Imphal West district ki manung chanba koktruk amadi kadang banda drone bombing chathaduna Nongmei kapsinduna mafam maduda leiba Meitei miyamda aki akhang pikhiba amadi misi mina thowan khibaga mari leinana NIA na phakraba Kangpokpi district ki leimakhong manaki El Lumlui village tagi Kuki Meiteina Samuel Thongsi hau wifi ningthokaba numita Special Force NIA Manipur number 1 da puthoklaba matung tha asigi tarahumdoi fawba judicial custody da remand pikre Kuki Meiteina Samuel Thongsi hau wifi chahi asigi June 12 da NIA Imphal branch na phakibaga loinana interrogation gi damakta NIA gi custody da thamlakibani mahaki remand period Chukibaga loinana among hanna ningthokaba numita court puthokibani NIA gi special public prosecutor gi maikei digi Samuel Thongsi hau wifi gi case recording makata na thijinba mathok tabana makata na judicial custody da remand pibi na ba hajarakpadagi kona judicial custody da remand pikhibani The Voice of Manipur Empowering Peoples for Integrity and Prosperity haiba wakalonda regional political party ama oina Democratic People's Front DPF ko wa political party ama saphong khibaga loinana ahanba DPF ki public convention pangthokre loinana ingkumja lisingani kuntareta pangthokadoriba general election da kendra kunthra da regional party asigi mirate sing thadokduna mikhal thengnagani haina nongna semkiba DPF ki president Dr. Narengam Rajiv Kumar na phongdokre GM Hall Imphal da pangthokiba DPF ki public convention da college ki principal Lachongbam Gopal Democratic People's Front DPF ki president Dr. Narengam Rajiv Kumar social activist Asang Kasar amadi DDU4 Kasalgi former director Dr. Raja Haidun Sheikh na athoiba mithunglen sing oina charuk yaki DPF ki president Dr. Narengam Rajiv Kumar na phongdokibada ngasigi chawkhatlaba malem gi lamjel da nongma gi maning hantarakliba aikhoi gi phurup ireicha sing matam amagi ningkha tamna panjaramba Manipur ngasidi nongma gi mipal tangduna mahoksa gi warep amadi masagi warep amadi wayal phawba piba ngamdana center gi yathang ngaiduna leibagi matam lakpa asida tangai fadana saphonglakliba regional political party Democratic People's Front asi tungam chakki asangba miyeng amaga loinana miyamgi mikap thokpa tanpham asida saphongbagi tanja adu lawjabani handaki matang asida mapal lamdagi political party amatada mikha pondana niraga chabagi hainabi thadokduna isagi iramdamgi oiba political party Democratic People's Front PDF asida ngabigani DPF asida punna sogotminabagi tangai fadaba adu yaure haina phongdokhi Meitei Loufmda low khoinaba honaramba Kuki sing Tankhare Ngarang ayuk pung taram kairom tabada Imphal West ki Sengmai police station gi Singjang Pokpi da laiba Meitei gi lobukta Kuki singna low khoiduna low unaba thorang toramle Kuki singna toramleba thong adu Meitei singna khanglakpadagi anakpada laiba CRPF personnel singda takpadagi Kuki sing adu khulkhul maningi khunja sing yauna Tankhare hairi panba yabadi mamangda su Singjang Pokpi gi Loufm aduda Kuki singna tractor sizinaduna low khoirambadagi Meitei lopuna photo namlubagi Central Force 57 suba mountain division na Faraga Lopu oina Sengmai police station da sinarakibagi thodok thokre
Miyamgi lusingba singna ma toibagi wakalonda thabak tongminaduna lamdam asigi mahusagi saktamda hanjinnanaba honaminasi loinana ngamkai amadi Manipur miyamda singnarakpa khudingmakta akomlup kangleipakna hanba leitana thengnagani haina akomlup kangleipaki president Soraisam Sanjitna phongdokre Imphal West gi manung chana leiba Nauremthong Laisrom Kulenda community hall da pangthokiba akomlup saphonglakpagi kunmanga rak suba kumon thorongga mari leinana wafam asi phongdoladuna makhatan hai chahi ani tha ani helaklaba lamdam asida thokliba irang asida mioi kayagi yum kai mai chakre loinana lepom leitabagi mioi kaya amana hojik relief camp singda changjapom loduna leinari phibam asida miyamgi mihut oina thagat kiba thusingba singna phammunabagi mahuta amata oina irang asi losinnaba honabiro mahangna makhata na hai akomlu kangleipa kumja lisingani ama Manipur gi ngamkai da singnarakiba adu thengnaduna iramdamgi ngamkai ngaknaba semkiba lup amani lup asina saphonglakpadagi ngasi phawbada lamdam asida thokliba isu singda miyamga loinana saruk yaduna lakli makhata nasu iramdamgi ngamkai amadi Manipur miyamda chingnarakpa khudingmakta akom lupna kangleipakna hanba leitana thengnagani hairagli Manipur Lengaki Department of Transport na thokiba gazette notification amagi matung inna gari makal khudingmaki registration tax amadi green tax hengatkre gazette notification asigi matung inna lupa lakh ani fawgi manungda leiba gari macha singi registration tax gari gi mamal adugi chada manga oire sahi tara manga leiraga registration renew toba matamda sahi manga gi oina matam adugi phibam gi matung inna akaknaba senpham kharasu lauragani lupa lakh ani dagi lakh manga fawgi manungda leiba gari singi sahi tara manga gi registration tax gari mamal gi chada taruk oire sahi tara manga leiraga green tax lupa lising ani lobaga loinana sahi manga gi oina registration renew tobagi tax lauragani lupa lakh manga gi mathakta piba gari macha singi registration tax na gari gi mamal adugi chada taret oire sahi tara manga leiraga green tax oina lupa lising ohum lobaga loinana sahi manga gi oiba registration renew tobagi mamal su lauragani passenger service tawriba natraga pochai hondok khonjin tawriba auto rickshaw singi oina lupa lakh ani phawba piba auto rickshaw singi registration tax gari mamal gi chada mangani sahi tara manga leiraga green tax oina lupa lising ama chamanga lobaga loinana sahi manga gi oina registration renew tobagi ahenba senpham logani lupa lakh ani gi hena piba auto rickshaw singi registration tax gi gari gi mamal chada taruk oire sahi tara manga leiraga green tax oina lupa lising ani lobaga loinana sahi manga gi oina registration renew tobagi ahenba senpham loragani light motor vehicle mmv gi singi oina lupa lakh ahum phawa piba gari singi registration tax gari gi mamal chada taruk oire sahi tara manga leiraga green tax oina lupa lising ama lobaga loinana sahi manga gi oiba registration renew tobagi ahenba senpham loragani lupa lakh taruk phawa piba gari singi registration tax chada taret ni sahi tara manga gi oina green tax oina lupa lising ani lobaga loinana registration renew tobagi ahenba senpham logani lupa lakh tara phawa piba gari singina registration gi tax chada nipal ni green tax na lupa lising ahum ni amadi registration renew gi ahenba senpham logani lupa lakh tara manga phawa piba gari singi registration tax chada mapalni green tax lupa lising ohum chamanga oibaga loinana registration renew tobagi ahenba senpham lauragani hairagli Myanmar da chanti hanjilakpadagi India gi maikaidagi Myanmar dagi nongna refugee sing changlakpada athingba thamkhre masina maram oraga Myanmar da military junta na pro democracy group sing target tokduna nongtaktagi bom thadaba amadi military offensive kaya leptana chathariba adudagi kiduna lanjenarakiba Myanmar lising manga rong Manipur dagi hankhre lanjenarakiba sing adu ayambana Myanmar gi chin state dagi ni hariba refugee sing adu ayambana Myanmar dagi changlaklaga Kamjong district ki tongan mafam singda changjapam loduna leirakiba aina ayamane mara asida international human right organization singi maikaidagi indiana lebak asida leiriba Myanmar refugees sing asi hojik chathariba civil war asigi manungda halankinabagi warep asi yamna kanna yaningdaba phongdokli haukiba chahi lisingane kunmari da me thagi da India gi maikaidagi Myanmar national hombudra taret makhoigi maramda nampuda halankibagi thong chathakaiba sing adusu international commission of jurists ki maikaidagi akan mamongda condemn tawbaga loinana masi human right violation tawbani haina phongdokibane loinana India gi maikaidagi namduna lebak asida lanjenari ba Myanmar refugee sing maramda hankinaba amadi makhatana refugee changlakpada athingba thamba asina Myanmari kaya makhoigi lebak aduda kudongtiba kaya mayok naragani hari mamang chahi Jun thada Myanmar national lising manga chabari rom Myanmar ga lona riba Indo Myanmar border da lairiba tangkhol chingna namna khundariba Kamjong district ki lanjenaratuna changjapam loduna lerakibani Assam Rifles ki director general Pradip Chandra Nayar gi maikaidagi lanjenaragliba refugees sing adu Myanmar na lebak aduda military junta gi matakta Latan hauriba
pro democracy group singi mathakta aerial strike chathaba amadi offensive kaya leptana chathariba aduda kireduna lanjenar kiribani haina phongdokibasu laikre loinana lanjenar kebe sing adu kamjong district ki administration na Assam Rifles amadi atai agency kayaga khuchamna duna humanitarian aid sing pibaga loinana thabak chatharakpa lakhibane adum oinamak Manipur da leptana Manipur dagi refugee Myanmar dagi refugee sing kaya changchilakiba asina Kuki amadi Meitei community ani gi marakta hojik thokleba kangluk ki irang asina yamna sensitive oiba issue ama oire maram asina India ki maiki degi Myanmar da mahausa ki punsi hanjilakba horabanina refugee sing asi makhatana changlakpada athingba si thamkibani Manipur tholiba sahi ani helaklaba irang asina maram oiraga Meitei singna hana low uramba mafam pumnamakta changduna low uba yadana leiriba Manipur gi Bishnupur district ki Kumbi Esigi manung channa leiriba tongan ba khun 13 gi low pari lising ani romda handaki lowroktagi low uba haunabaga matangda Nongmei singi oiba mifam ama wangu ahalup mayai lekai da pangthokre Kumbi Esigi khun 13 habedi napat tangjeng pombikhok Chandon Pokwi, Cyril, Thobal Tabi, Khojuman Tabi, Laingobi, Mangjil, Wangu, Sagang Amadi, Wangu Naudakong, Yauna, Kuntaramatogi, Nongmei Singna, Punna, Halup Mayai, Lekai community holder Pangtokiba, Pomisingi, Mipam Aduda, Wangu Terakong Gram Panchayat, Borayangbi, GP Amadi, Wangu GP gi administrative ki, CMN Singh, Bishnupur district ki Nongmei Lupki, Lusingba Singh, Kokomi former Farmer Wingi Lusingba Singsu Saruk Yaki, Mifam Aduda Kuntaramathoi gi Loumei Singna Committee on Unconcentrated Area Napat Tangjeng Wangu Naudakong Haiba Committee Ama Semduna Loumei Singna Warep Kharasu Lokre Bangladesh Thadok Hojik India Asida Chelaktuna Changjapam Loriba former Prime Minister Sheikh Hasina Contempt Court of Case Kamari Lainana Bangladesh ki International Crime Tribunal na Chahi Ahum Jail Lainaba Rai Takre Rai Asi Justice MD Galam Mutujana Litoba Member Ahum gi Bench Amana International Crime Tribunal na Pikibani Tribunal Asina Case Asiga Mari Lainana Gobinganj gi Ukil Azat Mudu Sulbusu Tha Anigi Oina Jail Pikre Bangladesh ki Awami League ki Lusingbi Sheikh Hasina India da Chelakraba Matung Ihan Hana Tribunal Asina Jail Pikibasi Handaki Asina Hanmani Sahi Asigi Jun Thada International Crime Tribunal gi Prosecutor Singi Maikei digi former Prime Minister Sheikh Hasina Lebak Asida Changja Aduda Chathakiba mass protest adugi manungda mioiba khunai mayokta crime tobaga mari lenana mara leire haina phongdokhibani UN Right Office ki report ki matung inna former Prime Minister Hasina Bangladesh ki Prime Minister oiringai matamda thokiba miyamge protest adugi manung haibdi ing 2013 gi July 15 dagi sahi adumaki August 15 foba mioi 1900 gi mathakta hatkhi haina maral siri Himachal Pradesh ta nongkanna chubadagi yankai mathoi sikre kunithoi tiba khangdri Himachal Pradesh ta ka hena akanba mongda nong chukibaga loinana khanghaudana ichau thorokpa amasung mafam maduda landslide tawbadagi myoi yankai mathoi sire amadi atopa kunithoina thiba khangdana leidi haina official report singna phongdokle state ki revenue department ki makada state emergency operation center ki report matuk inna June 10 dagi July ama phobada Kunong kanna chubaga mari lenana thokiba manghan takhan bagi thodok singda miyo yankai mathoi sikibaga loinana landum kaya amang ata thokle khwaidigi chauna amang ata thokiba Mandi district ta miyo 10 ki nong kanna churakpaga mari lenana thokiba thodok singda yum chani ga mari amang ata thokibaga loinana miyo chamaga ahum aso open nangle hojik phawbagi oina lupa lakh 34.ahum romgi landum amang ata thokle nungaitaba thodok adugi matangda PM yauna lusingba kayana awaba phongdokre